नोंमगी ओइबा नेशनल एजुकेशन पॉलिसी की मतंगदा खना नैनबगी थौरम अमंगसी पैलेस कंपाउंड लेबा सिटी कन्वेंशन दा पांगथोखरे खना नैनबगी थौरम अदुदा चीफ मिनिस्टर नोंगथोमम बिरेन सिंह एजुकेशन मिनिस्टर एस राजेन अमदे अतै मसक नाइबा मियोय क्याना सरुक याखी ngasi March ki taramathoi World Kidney Day malemgi mafam sin batungna pangthokpagum Manipur da Su Regional Institute of Medical Sciences RIMS ki Department of Nephrology na sinduna RIMS ki mini auditorium da pangthokre Living Well with Kidney Disease Cyber Team da pangthokiba thoromaduda RIMS ki Director Professor A Sant Singh Professor S Priyosaki Devi amadi atai masak naiba miyoi sing na maruoiba mithunglen sing oina saruk yaduna pangthokki Manipur lengang na chahi mari surakpaga iroina na chatharakpa thauram paringi saruk amo oina Imphal East ke SP Jogesh Chandra Haubizam gi mireng makhada District Police Imphal na senduna mass tree plantation campaign ngasi DC Complex Imphal East SP Imphal East Office Complex Mahabali Umang amadi district asigi police station pumbada park sana pangthokre Imphal Police Station gi manung chena leiba North AOC da leiba Assam Rifles ke transit camp dangarang Numidang bom pokhaibada Assam Rifles ke personnel ama sopa nangkre soklaba Assam Rifles ke personnel adude Bimal Rai kawi mahak thokdok thokpa matam aduda transit camp asigi main gate ta mathok tokduna leiba miyoin hairi Kangpokpi District Police na ngasi district asigi tongan mafam singda cleanliness drive chathakre ngasi Thomas Ground Police Station singda citizen centric governance na sahi mari mapung pharakpaga mari leinana chathakibane ngasi yuk chathakiba drive aduda district police asigi SP PG Singsit amadi police ki makok thongbo officer kyana lusingduna pangthokki cleanliness drive aduga mari leinana u chara kaya su thaki